Central Government NNCN da thamba athing ba sahi manga sangdokre Central Government National Socialist Council of Nagaland Kaplang NNCN amadi lup asigi tongan ba faction sing amasung frontend organization sing da thamba athing ba sahi manga sangdokre Ministry of Home Affairs na thoki notification amagi matung ina athing ba si September 15 dagi satna ba horagani NNCN na Indian Union dagi tokhai taraga naga singi khundaba Indo Myanmar gi region Maning makha tamna Nagaland amasem na bathorang lokutli haina Ministry of Home Affairs ki notification amada mayak sengna palli lopasini United Liberation Front of Assam Independent People's Revolutionary Party of Kanglaipak Pripak amadi People's Liberation Army PLA na singwa atai atopa loan thinga khraba lal holup singa khusam nei haina su notification adu da mayak sengna palli MISA ki notification amana hai NNCN na lalun etik tawri pamyoy sing lenga ki thabuk tawriba Official sing amasung misam miyam gidagi namduna sen komgat pagaloina atopa leibak ta leiba anti India force sing da kusam nabagi mayek seng khudam sangdam kaya marum phangle maram aduna unlawful activities prevention act lising amsang pun humphugataret ki section 3 gi subsection 1 gi makha da NNCN amadi masiga submin river faction wing amadi frontend organization pumna lo na yada baluk ni haina lauthuk le hairi Kotu gi economic blockade Tourakhre Committee on Tribal Unity Kotu na National Highway 2 da numit humni sat thagani haina tawramba economic blockade khongjang handokre September 15 da khulai pai sing na Bisnupur district Nambol da 33 suba Assam Rifles ki personnel sing da ambush tawki bagi thawng yaning da phongdok ko oina economic blockade tawna ba fireb law ki ba Nambol gi ambush adu da Assam Rifles ki personnel ani siraga atop mangana asok apan nangki bani thawdok adu ki matang dalenga amatik saba action lokhate hai bagi damakta September 15 thoi gi ahingnung gai dagi National Highway 2 da economic blockade tawkani haina lawthoki bani adu oinamak hiramasi matang authority ni matik saba thorang lokal lagani haina thajba pirak pagi khungjang handok pani haina kotu na thador pa warol amana phungdor ni kotu gi chairman L Haukip na haiki matung tarak padalenga nasigu makal gi thodok sing tokhan dana ba matik saba thorang lokal pagaloina tampaki district tara ka mapanda afaspa thamjin ba mathau tai hairi muiba la kadore NNCN IM gi lusing ba masung Auto Kelonser Tringaleng Muba October Kungani Tui the Masagi Pokna Pumweriba, Somdalda Lakadori Muibana, Manipur Ukrulia Lobomatum, October Kungani Tui the Pokna Lamdam, Somdalda Tungani, October Kungamapan the Mahana Senapati Faura, the Mapurda Amukan Kigani, Hina report Amana Fundoragli, Muibagi Kongsana Marine Organizing Committee member Secretary Francis Ningsena Council of Nagalim Searches GPRNG, General Secretary the Iba Servan Amathadun October Tagi Han Banwizing Uriba October Manga, the National Worker Pumnamak Yadun Akanabal Lining Lyson Gitarum ama pangthok na bakhangan ba leikre accident da sokpa amal laying bidabadagi wakat lakle rims ki doctor amasung staff sing khungjang handokre hayeng dagi mathau da hanjil lagani angang unabada sikhiba yaw na mathang anaba sirakpadagi patient party sing doctor phukiba amasung hospital gi mapon masai thugai ki bathodok sing adu yaning du phungdok tuna doctor sing nursing amasung atai hospital asigi staff mahiroi sing sangsilam bathabuk lepagi khungjang adu handokre hayeng dagi mahusagum na mathau da hanjil lagani hiramasigi matang the rims ki teachers and medical officers association na thador paserol amana hai medical fraternity nursing non teaching Resident Doctor Amadi Mahiro Sing Yaw Bodems ki General Body na Pukalako Wafam Association asin na kupna khanaraba matung da thabuk lepagi khongjang handok na baware laure hayeng ayuk pung ni pangi mahusagum thabuk tawba hawragani adum oinamuk doctor furam bagi tawdok ta haktheng na chenaba miyo sing faga da bani matung tarakpada doctor amasung patient sing gi marakta nungaina da bathorakpa matamda authority na khudakta thabuk lokhut kadabani Social media gi kuthang da kihlakpa singi mathakta mathau taba legal action lokana ba cyber crime ga mari leina ba thabuk paikhat kadabani rims campus manung maru oina sensitive oibam fam sing da khulai paiba security personnel sing thamgadabani amasung public relations ki matang da tokhai ba sel ama hangdukna ba thawrang lokhut kadabani haiba demand ase thu matam da thabuk oina paikhalak kadabani maram asi da lambi kudung tiba thodok ama da soktuna laying na ba pukhalakpa anaba ama imphal gi hospital ama da doctor leite haidun laying birakta badagi video footage ama social media da viral oiraki hospital adu gi staff sing asoko pukhalagli ba kangbu adu da nakoi khabar padabra haiba wafam phungdoragi haina pen da wafam social media da phungdoraki doctor singi thabuk lepagi khongjang nimyam da sauna khudung chadaba thokhal le haibasi masimak nasu khudam oire tongan mafam da miyoi ani sijakre haukiba pung kuntra ga taruk ki manung da manipur gi tongan mafam da miyoi ani masa matung ta sijakre report asik matung ina kaksing district kaksing police station konba kolkhong mamang lekai dege ani seko bami ama upambi ama da thauri ya laga masa matan ta siramba thengna ki hairi masagi chahi taraga mapallom surubami edu khudai amana upambi da ki silaga masa matan ta sirambani hairi imung manung na phongdor pagi matung ina laikidrabami edu nongmajing numit ki nung pung taruk
mari rom tabada yumdagi thokraga hanjilakidabani hairi lekai miyo singna kaksin police station gi manakta leiba basic ground da hobo upambi amada miyo edu thori yanduna siramba teknaki atopa thaudok amatana Bisnupur district ki Moirang police station gi manung channa leiba oksong bum mandap maningdagi Hemam Kumar Sahim fumat khobo miyo ama oksang bum maikhambi mari lobukta hobo upambi amada thori yanduna siramba teknaki police ki na thaudok animaki matangda case register tawduna leikidraba miyo animaki thawai yaudra baksang sing postmortem tawnabgi damakta Rims hospital gi mokta thamkhre leikidraba miyo animak suicide note ama phawbu iramba thingnakhide maram aduna makhoi ani sibagi maram khangba ngamdri Jawa YSD gi mamal lupa lakh ani yaudre classic legends ta Jawa YSD motorcycle singana bum malauthokre adventure roadster rover amadi screamer singna motor cycle singi mamal lupa lakh ani yaudre GST 2.0 sanakhraba matung da classic legends motorcycle singi anoba mamal lauthorki bani classic legends ki motorcycle pom namang Jawa YSD BSA ownership insurance program council thorong asigi makhada sahi mari 50,000 km phawbagi standard warranty sahi taruk phawba sangdokpagi operation sahi amagi roadside assistant amadi ownership benefit kamuram gi khudung saba piri lengang matam sana GST nauna semdorok paga loina na motorcycle sing 2 stroke oirambadagi 4 stroke engine ohele CC 350 gi makhada leba motorcycle sing da loba tax sa da 18 ohelabani na CC 293 amadi CC 334 oiba Jawa amadi YSD gi mamal hantan bangamle haina Jawa YSD motorcycle gi co-founder Anupam Tharozana phungdokre Kotu gi economic blockade AR na yan bahotna bada mimang phamba haibadu hek thokida khulai paibagi iholoisina Manipur tongan tongan makhal gi Central Forcing Manipur thamli counter insurgency amasung Indo-Myanmar border inction bagi thaudang su Manipur center na tharakiba Assam Rifles ki personnel sing tawri sing thani oiba AR gi thabuk thorom kaya na Manipur tangtu leitana lehen bade mateng pangi mayai ka basinjak phabu logi mayok ta thabuk lokhatpa sing thaba ya ba thabuk sing tawbata ratna mapunsi phabu katli Manipuri haiba mafam asi saruk khar khakna tana ayam badi disturb area states lauthokli mafam ni state asida Assam Rifles ki personnel sing na underground gi keder kaya nong maina kaptun hat khrabani khulai paiban harul sing aduna su security force kaya ama hat ki lai khrabani masidi lal hobagi irang asigi waruisin purakri phabu masigum basidi adum tholaga ni personnel sing asida disturb area states labor mafam da mathau tobagi damakta to khaiba senfam amasu thagi tolopta habli bani masina takli badi makhoi khudong tingai oiba mafam da thabuk tawri haibani pumna masigi mathakta mathau pangthok pada central force ki personnel ama siba tholaga di mahaki imung manungi naknaba miyoi da asoba senfam ama pi masigi sung mathakta imung adugi thabuk tawbang ngamba miyoi leiraga di tabuk sangbada khudong saba phanghali masipum namang asi Manipur gumba khudong thiba thokpa ya mafam sing da akiba amasung ninghanaba yaudana tabuk tawjanabani maram aduna hanakta Bisnupur district ki Nambolda sakhang dabasing ambush toroktuna 33 AR ge personnel ani hatki aduga personnel manga amana sokapan nanghalamki thaudok to pang tabigli satni amasung India gi citizen amu oina mipum ayambana condemn tawne adubu satharakiba ambush amasung misimina gi thaudok adudi normal ni haina lawrabasu yai nong manatraga nong madi adum thoklaga daba leirabani masibu thokhalloi haiba taragadi khulai paiba kangbu sing adugi mathakta logi sapsaba thabuk lokhatpa amasung India government ga ningthina wari sanaduna mahusa gi punsiro da purakpa khaktana oigari masi hekna treba makhaidi mama kaya gi mamit gi pirangle palaitana takhigani mapa kai nerba masa kaya gi tengtha khonjil na adumuk nilakigini Nambolda sakang daba kharna ambush toroktuna AR gi personnel hat kiba amasung atopa mangana sukhan kiba thaudok adu ambush torokiba adumgi miyamna suwakat mi phampham duna release satuna yaning da phongdoraki Manipuri governor Ajay Kumar Bala Manipur gi chief secretary Punit Goel amasung political party kaya na sunungai ta phongdor pagaloina na condemn toraki nai nanba mina mi bu hat pagi thaudok khuding achumbani amasung tawpham thokpani haibasi de miyoi khajik khakna oigani ayamba Manipur gi miyamna di thaudok adu yaning khide lekidaba sing adu sumiyoi bani makhoi ge so imung manung lai maram aduna makhoi ani na sikebade imung gi miyoi sing adu di sathiraba saitheng phanglamgani wakal taramloi makhoi gi masa masu sing teng taramgani masimuk namyoi ba khunai gi mayok ta tawba thabuk amani haina lobasu yai ambush ki paw adu phangbaga thuna yangna mafam du state forcing sangsilaki masigi su mathakta investigation ningthijana sathaba hauki thaudok adu thokiba matung nong hek ngan bade ambush adu da sinna bani haiba maruti ben ama su recover toba ngamki adu bu khulai paiba musing adu di manak adwaida ama fawba leiba theknaki de adu bo makhoi phana yamna haina singna lul us ambush adugi marumda kana leibage haibasi de suksoi soidana puthokpa ngamgani masigi su mathakta jenaba sing soidana su pharakani thangai singna makiti asigumba makhal gi casing asidi NIA na adum paikigani
मखोइदा पुलिसना मतेंग पांगलगा चेनबसिंग फानबा होनरकनी अदुबु कनागुंबना नुमित निनीगी मनुंगदा हुमनीगी मनुंगदा फाबा ngamde हाइदुना प्रोपेगेंडा तौबदी अरानबु ओइगनी असुमना सरांगना फिवम अम्मा मयुक नेरिंगेस्ता पर्सनल अनि हाटखिबगी मातांगदा लेंगाकना हुजिक फावबा मतिक साना थबुक अमता लौखतबगी मयुक्ता कमिटी ऑन ट्राइबल यूनिटी कोर्टुना नुमित हुमनीगी इकोनॉमिक ब्लॉकेट अमा चथगनी हाइना तौरमी असिगुंबा मिहात मिपुनगी थबुकसिंग असिदि कैजंगोइदसु पुलिसना नत्रगना एनआईए ना तराइना थदुकपा तौरोइ ममांगदसु तौखिदे पुलिसकी चावरबा थौदांग अमा पांथोकनबा थौरांग तौरिंगैसिदा असम राइफल्स की कांगुने याननबा नुंगसिबिनबा इकोनॉमिक ब्लॉकेट कौरपनी हाइबा याई एम्बुस अदु कुकीदा सत्थबसु नते असम राइफल की कांगु अमदनी असम राइफल्स की कांगुदे एम्बुस तौरगा पर्सनल मैम अमा हाटखिबसु लेख्रे मतमदुदा कुकीगी लुप अमता इकोनॉमिक ब्लॉकेट लाइरादना कंडेम फाव तौनरखिदे हंदक खक्तता हाइबदी कुकीगा मैतैगा यानद्रिंगैगी मरक बफर जोन सेमदुना स्टेट अमदा लेबाक अनि थोकपगुम लेनिंगैगी तंजासदा इकोनॉमिक ब्लॉकेट लाउथोरपसिना खुंदामिनरिबा फुरुपसिंगी मरकता नुंगाइनदबा हेना थोकनी मकोइना इकोनॉमिक ब्लॉकेट कौकिबदु मरमदुदा पल्लिबा वफमदे लमदमसदा महुसागी फिवम हंजिलनबगी पांदमदा सस्पेंशन ऑफ ऑपरेशन सु फाव खुयक पिनरिबनी अदुगा सोमदा एम्बुस तौदना एआर गी पर्सनल हाटपा अमसुंग सोखनबा असिदि सिक्योरिटी फोर्स फाव लेमना थादबगी तानफमनी असिगुंबा मौंग मतौ असिदा फ्री मूवमेंट रेजिमना सिंगबा इंगतप्पा हंजिलहनबगी थौरांग मतौ करम लौखतकदरिबनो हाइना सुकोथुना हंगली मतांग असदा पंजनिंगबा वफमदे नेशनल हाईवे हाइबसी मैतै खक्तगी नते अतै फुरुप मयाम अमगिसु यावरिबनी मसिगी सुमथक्ता नेशनल हाईवे असि खुनाइगी मयोक्ता थबुक तौबा कांगबु खरगी खुत्ता तादुना लेरिबनी लाइबाग असिगी सिटीजन अमा ओइबगी वखलदु युमफम ओइरगदि सिविल सोसाइटी ना तौगदबा थबुक करिनु हाइबा खंगबना हेना इकोनॉमिक ब्लॉकेट की मरु ओइ हौजिक सोशल मीडिया दे वायरल ओइरक्लिबा पावम दे तौजगे पावसी कंगलेपा के अपुनबो खोलाउना दे तौबिरगी मैतै लुप तरुक प्रीपाक प्रोग्रेसिव पीएलए केसीपी यूएनएलएफ के केवाईकेल प्रीपाक अमदी मैतै लानमी के समिनरबे अलायंस का लेमिनबो बॉर्डर की जगह अमदा कुकी रिफ्यूजी पीडीएफ अमा संजरखरे हाइरी अथोबो योलेसिंग अकनबा खुद थोकनबगी थौदोक अमदा यूएनएलएफ एमपीए दे अटैक तौबा लापा कुकी सिंग असिबा मरी असोपा खरा यावखरे हाइना कंगलेपाक के अपुनबो खोलाउना ते तौबिरे।